Arambai News Guwahati da Maitelongi Pau tabiriba singbu ihan hanbamakte da Chingangbam Suzitrani na khurumjari. Hojing asigi samlappa maruba pau sing lobirase. Ngasi mini dispur on kraba Bongaigaw da famkiba Assam cabinet mifam gi matungda pangthokiba pau gi mifam amada CM Himanta Biswa Sarmana Bongaigaw yauna state asigi maroiba wafam khaya paumishingda lauthorake. Bongaigaw College University gi thakta pukhatlagane amadi thorang asi chahi ahum gi manungda mapung phana loishingane. Bongaigaw Medical College ki thabak su yamna thunamak horagani amadi district asida anoba DC office ama saragani haire. Asida sunatana National Education Policy gi matungina State Education System da su awon bakara puraklagani haina CM na phongdorakhe. Hauzik lariba school education gi 10+2 structure asi 5+3+3+4 da olagani habde chahi mangana preschool chahi ahumna class 3 4 amasung 5 ki aduga chahi ahum amana class 6 7 amasung 8 ki aduga lemhoriba chahi marina class 9 10 11 amadi 12 ki oiragani haire. Nakalamaromda anuba policy asigi matungina metric habde SSLC parikya gi maroiba hanadagi yamnamak hanthabagi maong amada urakle. Ama boyzerbasu seba amadi council punsilagane asumna ahongba singasi inglisingani kulhumdoidagi chatnaba hauragani su haire. Aduga amana state asigi government medical college singda PG tamnanabagi damak mahairoi adu Assam ge permanent citizen resident oigadabane amadi Assam da chahi amagi oina rural posting loishinba oigadabani su haire. Atopa amana ngasi CM na lauthokiba yamnamak maroiba wafam amana APSC na lauba civil services examination singda hana lairamba loan gi pansing adubu Assam cabinet na ngasi lauthoknaba warep laukhre haire. Karigumba condition ahum fulfill tawrabade English amadi Assamese paper sing withdraw tawba yagane. Condition sing adudi candidate adu Assam gi resident oigadabane. Assam gi employment exchange da ming changadabani amadi Assamese natraga Assam gi atai recognize oraba loan sing ningthina ngangba ngamba oigadabani haibasine. Matang asida panba yai recognize oraba loan sing asigi manungda missing Karbi amadi Manipuri loan na chingba atai loan kaya ama yauri. Panba yai APSC gi written test ta Assamese compulsory oiramba asina atai kanglup sing tanatana English medium da tamba Assamese candidate sing dasu khudong chadaba kaya hanadagi mayok narame aduga qualifying paper oina English paper leiramba dasu Assamese medium gi mahiroi sing yauna atai phurup kharagi candidate sing dasu khudong chadaba kaya mayok narambane. Asumna hana leiramba loan gi oiba khudong chadaba sing adu kokhanabagi damak English amadi Assamese ki paper sing lokthokpane. Assam agitation gi victim sing amasung makhoi gi imung sing gi yaifa thorang gi oina chief minister gi chairmanship makhada trust ama semkhre. Yamnamak maroiba wafam amagana Assam da satra gi lam kaya yamna leiba amadi khopchinduna leiba lam sing lokthoknabagi damak MLA Pradip Hazarika na luchingba committee ama semkhre. MLA Pradip Hazarika bu cabinet minister aduga member oiriba MLA Mrinal Saikia amadi MLA Rupak Sarmana state minister gi status pikre. Higher education makha chathanaba amsung thabak phangnanabagi nupamacha amadi nupimacha singda training pinanabagi damak youth commission ama linkhatpagi warepsu ngasi cabinet asina lawki. January 3 amsung 3 ta government employee sing suti piragane masi mama mapaga unaba amadi leminanabagi khudong chaba pinanabagi damaktene. Adubu mama mapa leitaba natraga mama mapaga leminadaba employee singdi suti asi phangloisu haire. Yamnamak khana ningai oina Assam da atai bipol kharasu pangthoklaba yai haina CM na ingit amasu paumishingda pirakhe. Chief Minister Himanta Biswa Sarma hayeng Delhi da chalagani. Home Minister Amit Shah na kaurakpadagi hanadagi Delhi da thungkraba Mizoram gi CM Joram Thangaga phaminaduna state ani gi ngamkhai gi jet na balariba sigi matangda wari sananabagi damak mahakpu kaurakhibani. Ngasi Lakipur ahal marup ki chahi kun subagi mapok thoram ama Khorirol Sanglen Lakipur da pangthokre. Lubasigi President Thoiding Jam Dhirendra amadi Working President A Barikana mifam apoiduna chathakiba aphongba mifamda lupki oiba paudam amadi wahodok piraduna lupki ngamthang thoburen khaidem Gauraharina haike. Lakipur ahal marup na matam pumbada ahal singi yaifanaba amadi Lakipur subdivision gi chakhot thoram kyada saruk yaduna lakle.
ꯊꯧꯔꯝ ꯑꯁꯤꯗ ꯁꯛꯅꯥꯏꯔꯕꯤ ꯄꯣꯊꯥꯔꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯗꯤ ꯊꯣꯛꯆꯣꯃꯣꯡꯕꯤ ꯏꯃꯥꯊꯣꯏ ꯗꯦꯕꯤ, ꯃꯣꯂꯤꯅꯥ ꯗꯦꯕ ꯄꯨꯔꯀꯥꯁꯊꯥ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕꯤ ꯁꯧꯕꯥꯝ ꯑꯣꯡꯕꯤ ꯖꯌꯟꯇꯤ ꯗꯦꯕꯤꯕꯨ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯉꯨꯗꯝ ꯕꯤꯅꯣꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ngasi All Assam Manipuri Artists Association gi aphongba mifam ama Hozai Lanka gi Balundar Gaon Panchayat ki Community Hall da pangthokre. Assam gi maroiba artist kyana saruk yakhiba mifam asida association asigi president Maniton Meiteina mifam apu Pukhrambam Kamini Maitram Mohendra Radhakanta amadi Pankasna guest of honor sing oiki. Association asigi anoba president oina Sanauzam Nabin bu aduga state general secretary oina Haikruzam Basantabu khanki. ADC bill gi matangda chingi mahiroi lup kharana national highway anida economic blockade chathariba si athuba matamda handoktaba tarabade Imphal miyamna counter blockade chatharagani haina Saumbung students club ki members sing amadi mera paibi sing yauna club asida pangthokpa miyam gi mifam amada Kangla Phamthau Humphumari gi publicity and information secretary Lal Chaba Moirang Chana phongdokre. Hayeng November 15 dagina pung humbudrani thoigi Manipura general strike lauthokre. Hojik phawbada lengakna Meiteibu ST list chananaba recommendation center da thabidaba amadi lengakna Meiteibu mirai bire habisi mayek singlakpadagi World Meitei Council amadi civil society organization taratarukna lengakta khangankiba matungina warep asi lobani adubu essential servicing gi oinadi komthokpa leigani haina council asigi information and publicity team na thadorokpa chirol amana khangalakle. English ingani kunithoi gi UPSC gi civil service examination singda mahairoi singbu one time compulsory attempt ki khudong chaba pibiyu haina NESO gi chairman Samuel B Jaiwa amadi secretary general Sinam Prakash Singh na khuyek thaduna ngarang thakre haina NESO na thadorokpa chirol amana khangalakle. English ingani kunam sung kunma thoida covid number moiduna examination thabada pungning changkhidaba maramna English ingani kunithoi gi examination amadi central service changbagi parikya sing amukka hanna thanbiyu awangpok state singi mahairoi singda khudong chabasi amuk hanna pibiraknaba haijekhi so haire. Chahi khudingi December gi tang maribu sankirtana de haina khangnaragani haina Manipur gi governor na lauthokre haiba wafam art and culture gi commissioner M Joy na governor gi mingda thadorokpa order amana khangalakle. Manipur University gi court hall da pangthokhiba thorom amada journal singi My Tries with Manipur a memoir gi Manipuri da handokpa aigi punsi amasung Manipur phongkre. Khetrimayum Santa amasung Dr. Khetrimayum Narayan Singh na Manipuri da handokpa larik asi Professor Naurem Lokendra Singh Vice Chancellor Manipur University na release tauki. Larik asigi maramda journal Singh na su virtually wafam kaya phongdorakhi. Hojiksu COVID ki ahum suba dose kap kadra natraga kaploidra haibagi chamamnaba ama adumak lairi. Leiba kuntra tarukna booster shot kap kani haikre. Adubo hojik maki oinade booster COVID vaccine kap thokpagi leiba gasigi oinade mathau tadri haina AIMS ki Director General na ngasi hairakre. Booster dose kapagi mathau tadaba maramna miyamna mi painingai leite haina su mahakna makha tarakhi. Akalamaromda India da angang singgi oina vaccine ani khutta lairabane adubu school hangnanabagi damak tangai fadana angang sing vaccine kapthokadabani haiba condition thamkidaba maramna angang sing school kaba haunakre adubu mama mapa oiba singnadi school hangdringai mamangda macha singbu vaccine kapthokpa pame phibam asida leingakna chaliba November tha asida angang singgi oina vaccine gi policy ama semlaba yai su hairi. Submarine Bella Indian Navy da pusilaklagani India da sakibam sung test tawkiba submarine asi ising manungda lisang sitna numit yankhaini leiba ngamme adugi sumathakta ising makhada meter 450 luna leiba ngamba maramna detect tawbusu ngamde submarine Bella Indian Navy da mega atmanivar gi khudamni haire. Aroibada ngasigi tentakpa maroiba pau khara. Chahi chamaga humudra manga suraba Assamese News Magazine Arunodoy gidamak akhanana lagliba December amadagi hauna tha ahum chupna Assamgi puwari da ahan boina Mahabahu Brahmaputra Heritage Center da exhibition tawragani.
कोविड पैंडेमिक न मरम होइदुना यामनमक चावना सेल पुथबदगी अमदी सेलगी अवाबा मायोकनरकपदगी अवांग नोंगपोकता ख्वाइदगी ममिंग चटपा गुवाहाटी मणिपुरी बस्ती मनाक्ता लैरिबा अप्सरा सिनेमा हॉल यावना गुवाहाटी की सिनेमा हॉल तरामरी मतम चुप्पगी ओइना थोंग थिंगजिनख्रे हिनी ट्रेफ यूथ काउंसिल ना मेघालय अमसुंग असम की मरकता लैरिबा ngमखैगी चेत नबा एरिया तरानी थोय अमसुंग लांगपीदा खुंदादुना लैरिबा नन ट्राइबल सिंगना चेत नबा सिगी मतंगदा वारेप अमत्ता लौबा यारोय हाइरकिबता नदना नन ट्राइबल सिंग असिदी हिमा अमदी खासीगी एरिया सिंगदा आइन काइना खुंदा सलकपा ngakतनी हाइरकले ngasi Kasar district ke manung chana Lakhipur da bom phangkhre Assam Manipur highway da polythene amada yomlaga thamlambane Justice Sanjeev Banerjee nangasi Meghalaya High Court ki Chief Justice oina wasak laukhre Hornbill Festival Inglisingani kunmathoi lagriba December amadagina tara fawba Nagaland da pangthoklagani festival asigi thoram pareng sigi listu lengakna ngasi lauthorakhre ngasi NF Railway gi official khutpu ama Mizoram gi governor ga unaduna kilometer 52.9 sangba Vairavi Sairang rail link sembagi thabak khumang chawshinbagi matangda khanghankre Delhi da pollution amara moiduna institute sing thingduna lakhiba do air quality gi phibam phagalakpadagi lagliba November 18 ingthokaba numittagi school college sing namak hanglagani haire Haukiba pung kunmari sida India da COVID ki anoba positive case lising mapan ga chani marfum doi phangki chamri ga kuntra taretna COVID namaram oiduna laiki de Constituent Assembly na Inglising amaga chamapan nipumapan da Constitution of India adopt tawkiba numit adubu ningsing laduna lagliba irai numit November 16 po Constitution Day haina celebrate tawragani lauthokre Congress reveal amasung MLA Aditi Singh BJP changkre State Taramatu Yamadi Union Territory Anida COVID test Kamari Lina Union Home Minister na review Tokre, Masida Manipuram Sung Nagaland Yauna State Amadi Union Territory Tarahumdoigi COVID vaccine Kaptopagi Matanga review Toki. China da Angang Pokpagi Chang Hanadagi Yamnamak Hantarakli, Chada Amagi Makada Lakpadagi Lebagasida Demography Akiba Malem the Kwaidagi Ahaloraba Guinness World Record Chankrabi Francisca Susano Laikidre Masagi Chahi Chamaga Kunmari ni Haina Hazari Philippines ta Laikidabi NUPSC Taramapan Suba Chahi Chada Poklaga Kwaidagi Sangna Hinglamba Aroiba Misak Oiri Sweden gi Parliament na Masagi Chahi Yankai Mari Surabi Magdalena Ederson bu Lebagasigi Ahanba Nupi Prime Minister Oina approve Tokre Amadi Bangladesh Masana Sajaba COVID vaccine Bangavax human trial Honabagi ethical permission Pankre. Nasi Arambai News Guwahati Jamaitilongi Pau Sandok Chava Matang Installation Zabagaloina, Tabi Basing Bom Kasuhana, Kurumjari.